fulap wari tawringai Chan ki phone do ring lai Chan lakliba ring do yengi aduga paikatli aduga yam serious oina hari kariba kamai toino fujil munu yengu yadro oshi eduna sir is khongjawdre ado hujik hek lakpa yaridro Chan na ngashigidi nang kupna senaro ai larege yes sir adudi ai thameko yes sir phone do hek thamna kibaga thadoi lembin hanglai thoiba kidogo yaure harino ne Chan na imano sigi matang sida khangleroi thadoi lembi machagi wahi aduda wa makha tazarudri Silia du ngasai dagi Chan yingna bhotnabada mangakadu teklabani Chan phamlambadagi phukhabatuna mapalomda thokhi Silia na ima ai mapanda khenum thanami amta loksiluge ko thadoi lembina hoi hoi Silia thokri hiainuna mapandadi karimata sulehudabani ne adu karino mana loksilini haribo thadoi lembina khangdi aisu ama thokibaduda thauri orini hiainu ga thadoi lembiga dono mapandana kamdauri Silia du Chan gi matung inara Chan salambadu fatlepi aduga tunghana onthora Silia su Chan onthorappaduda asomta onthoktuna laikri Chan Silia gi ingawang jobi matawduda chimbalda haipet chingkatuna no aduga amuk chetpa hawi Silia su amuk chetpa hawi Chan amuk thanglamba khongthangdu chaplepi aduga onthoraktuna hari kadi jatuno Silia na sumjapiyo yani boss ase haiduna makut ani tu tintoktuna ma hana chalo haibagi mawngda tawrai Chan su Silia da haifet englamlaga amuk chatkre aduga makha thangba somda lei pambi khara horiba adonde changki Silia machin macha do paithoklaga imungda amuk changkre Chan na moshiyang sidibako aidi pelabani Silia imungda changlakpada hiainu ga thadoi lembikadu sitha noktuna lerami Silia na ima wari yam nungaiba malida onthoknasu penanu eba thadoi lembina leye maram leye adona namapana thoklidubu kari loksilubano Silia du khumpham khangdri a tawduna adum lei hiainu na noi boss to kadai dana tanaurage Silia na as dana de thadoi lembina noi dada do kadai de lehurage ima lei myam hobuda adugi manakta lehubane swai de leri wakhaldo sagat pakya nungai roina lei merekte chatlaga munda nungai ruduni adunani mana chakridu sena biuranu Silia na as imasima mina sena de hariga aidi kinum loksumba chalubane thadoi lembisu haige yauna hari karino ne kinum haibo Silia na as imasidi ani do amuk hauna nokthore Silia do ikai bana lore hiainu Silia ikai haiba khangledu na hari Bima ima koi horen chak loiraga kaurage nangi kada pothauro Silia su hoi harimlaga magi katamna prap chenjatuna lakpani adugu chance haijilapaga mapacha naraduna ani du thingjinei Silia na ehma sire druba saisini Chan na sopro soktida ase haramlaga Silia du changkige tawi adugu Chan kudang du ta fadun hanglai kariba nang hujikida Silia na kibuna ise Chan na khamshin da sanu yari auji da kenum haikibane ai kishu haikidi boss asemba nang haidiko oi boss ai kimta haikidabra haina khalle kishu haikidabra haina khali kainiga
ꯑꯁꯤ ꯍꯥꯏꯔꯒ ꯁꯤꯂꯤꯌꯥꯒꯤ ꯂꯨꯈꯝꯗ ꯈꯨꯄꯥꯛꯅ ꯇꯞꯅ ꯁꯦꯠ ꯂꯥꯎꯅ ꯊꯥꯏ ꯑꯗꯨꯒ ꯆꯪꯈ꯭ꯔꯦ꯫ ꯁꯤꯂꯤꯌꯥ ꯂꯨꯈꯝꯗ ꯅꯥꯜꯂꯒ ꯃꯆꯤꯟꯗ ꯇꯞꯅ ꯁꯣꯜꯍꯧꯏ꯫ ꯙ꯭ꯔꯨꯚꯥꯁ ꯍꯥꯏꯁꯤꯅꯤ ꯑꯩꯅ ꯑꯁꯤꯗꯕꯨ ꯏꯃꯥꯅ ꯗꯗꯥ ꯀꯧ ꯀꯥꯏꯅ ꯁꯨꯡꯀꯧ ꯀꯧꯕꯤꯔꯣꯏ ꯃꯁꯛꯅꯤ ꯀꯥꯏꯅ ꯏꯐꯦꯛ ꯐꯖꯔꯗꯅ꯫ ꯁꯣꯝꯗꯅ ꯀꯣꯃꯣꯒ ꯇꯅꯤꯛꯀꯗꯨ ꯁꯣꯐꯥꯗꯨꯗ ꯐꯝꯂꯒ ꯋꯥꯆꯤ ꯀꯟꯅ ꯁꯨꯔꯤ꯫ ꯇꯅꯤꯛꯅ ꯇꯅꯤꯛ ꯑꯩꯁꯦ ꯊꯥꯒꯤ ꯅꯨꯄꯤ ꯅꯠꯇꯦ ꯊꯧꯒꯦꯗ ꯉꯝꯕꯤꯅꯦ ꯑꯗꯨꯗ ꯑꯩꯅ ꯀꯩ ꯇꯧꯖꯔꯨꯅꯤ ꯍꯥꯏꯗꯅ ꯁꯨꯝ ꯂꯩꯊꯣꯛꯄꯒꯤ ꯋꯥꯅꯤ ꯑꯗ ꯍꯟꯗꯛ ꯃꯇꯥꯡꯁꯤꯗꯗꯤ ꯂꯩꯊꯣꯛꯄ ꯌꯥꯗ꯭ꯔꯦ ꯇꯅꯤꯛ ꯏꯇꯤ ꯈꯪꯍꯟꯕ ꯇꯥꯕꯅꯤ꯫ ꯀꯣꯃꯣꯁꯦ ꯃꯣꯏꯒꯤ ꯃꯃꯤꯠꯇ ꯀꯔꯤꯁꯨ ꯇꯧꯕ ꯉꯝꯖꯗꯕꯤ ꯏꯄꯪ ꯄꯪꯖꯕꯤ ꯑꯣꯏꯅ ꯎꯔ ꯃꯥꯜꯂꯦ ꯍꯧꯖꯤꯛꯇꯤ ꯅꯩꯕ ꯍꯧꯕ ꯇꯥꯕꯅꯤ꯫ ꯄ꯭ꯔꯤꯌꯥꯟꯁꯔꯤꯅ ꯑꯣ ꯅꯣꯏ ꯑꯅꯤꯅ ꯆꯤꯟꯗ ꯅꯩꯕ ꯑꯣꯏꯅ ꯇꯧꯔꯗꯅꯀꯣ ꯏꯃꯨꯡꯒꯤ ꯊꯕꯛꯇꯤ ꯃꯅꯥ ꯑꯃꯠꯇ ꯌꯥꯎꯒꯅꯤ ꯈꯟꯗꯦ ꯁꯛꯁꯤꯡꯗꯨꯒ ꯅꯌꯨꯝꯒꯁꯨ ꯄꯥꯅꯤꯡꯂꯤꯕꯣꯏꯔꯦ ꯆꯥꯟꯅꯔꯣꯏꯀꯣ ꯂꯨꯍꯣꯡꯕ ꯅꯣꯡꯉꯥꯟꯕꯒ ꯅꯄꯥꯝꯗ ꯍꯜꯂꯛꯀꯅꯤ ꯑꯗꯨꯒꯤ ꯁꯔꯨꯛ ꯅꯌꯨꯝ ꯄꯥꯟꯗꯕꯤ ꯁꯨꯃꯥꯏꯅ ꯁꯨꯝ ꯂꯩꯌꯨ ꯅꯃꯥ ꯅꯄꯥ ꯆꯦꯟꯗꯅꯕ ꯊꯕꯛꯀ ꯇꯧꯔꯛꯀꯅꯨ꯫ ꯀꯣꯃꯣ ꯁꯥꯎꯔꯞ ꯇꯧꯅ ꯍꯥꯏꯔꯛꯏ꯫ ꯀꯩꯅꯣ ꯏꯃꯥ ꯅꯪꯅ ꯀꯩ ꯈꯪꯒꯦ ꯅꯣꯏ ꯅꯌꯨꯝꯒꯤ ꯊꯕꯛꯇꯤ ꯇꯧꯅꯤꯡꯗꯤꯌꯦ ꯏꯋꯥꯒꯤꯅꯦ ꯍꯥꯏꯔꯗꯤ ꯏꯔꯨ ꯂꯨꯕ ꯐꯥꯎ ꯑꯩꯅ ꯂꯨꯕꯤꯗꯣꯏꯅꯦ ꯀꯔꯤ ꯈꯪꯉꯗꯅ ꯍꯩꯄꯥ ꯁꯦꯛ ꯁꯥꯔꯗꯅ ꯅꯊꯧꯗꯨ ꯇꯧꯁꯨ ꯌꯥꯗ꯭ꯔꯣ ꯑꯁꯤꯕꯨ ꯃꯧ ꯑꯃꯅꯦ ꯃꯁꯥꯒꯤ ꯊꯕꯛꯇꯤ ꯇꯧꯅꯤ ꯈꯪꯗꯦ ꯑꯩ ꯄꯥꯟꯅꯗꯅ ꯑꯗꯨꯝ ꯍꯦꯛ ꯂꯩ꯫ ꯄ꯭ꯔꯤꯌꯥꯟꯁꯔꯤꯅ ꯄꯥꯟꯅꯕ ꯅꯠꯇꯦꯅꯦ ꯅꯪꯅ ꯇꯧꯔꯤꯗꯨ ꯍꯥꯏꯕꯤꯕꯅꯤꯅꯦ ꯑꯩꯅꯦ ꯅꯪ ꯄꯥꯟꯅꯕꯒꯤ ꯃꯇꯝꯒ ꯂꯩꯖꯗꯦꯀꯣ꯫ ꯀꯣꯃꯣꯅ ꯑꯗꯨꯗꯤ ꯀꯔꯤꯒꯤ ꯑꯩꯅ ꯇꯧꯕ ꯊꯕꯛꯇ ꯑꯗꯨꯝ ꯌꯦꯡꯁꯤꯜꯂꯤꯅꯣ ꯑꯣ ꯃꯤꯠꯁꯦ ナꯔꯕ ꯌꯦꯡꯅꯤꯡꯗ꯭ꯔꯕ ꯈꯥꯔꯕ ꯑꯗꯨꯒꯤ ꯍꯥꯏꯕꯤꯔꯤꯕ ꯅꯃꯥ ꯅꯄꯥ ꯑꯣꯏꯔꯤꯕ ꯑꯩꯈꯣꯏꯅ ꯐꯥꯎ ꯌꯦꯡꯅꯤꯡꯗ꯭ꯔꯁꯤꯅꯗꯤ ꯃꯤ ꯑꯇꯩꯅꯗꯤ ꯌꯦꯡꯅꯤꯡꯕꯗ ꯂꯣꯏꯔꯝꯃꯅꯤꯗꯀꯣ ꯏꯆꯥꯁꯦ꯫ ꯀꯣꯃꯣꯅ ꯏꯃꯥ ꯅꯪ ꯈꯔ ꯊꯨꯅ ꯏꯃꯨꯡꯗ ꯆꯪꯍꯧꯔꯣ ꯅꯠꯇ꯭ꯔꯗꯤ ꯑꯁꯣꯛ ꯑꯄꯟ ꯌꯥꯎꯅꯔꯛꯀꯅꯤ꯫ ꯄ꯭ꯔꯤꯌꯥꯟꯁꯔꯤꯅ ꯍꯔꯦꯗ ꯍꯔꯦ ꯀꯌꯥꯗ ꯉꯝꯂꯤꯕꯅꯣ ꯌꯦꯡꯉꯨꯅꯦ ꯃꯁꯤ ꯑꯉꯥꯡꯁꯦ ꯑꯄꯣꯛꯄꯤ ꯃꯃꯥ ꯑꯩꯉꯣꯟꯗ ꯐꯥꯎ ꯑꯁꯨꯃꯥꯏꯅ ꯍꯥꯏꯕ ꯉꯝꯕ ꯅꯪꯅ ꯃꯤꯒꯤ ꯃꯃꯥꯗꯨꯗꯗꯤ ꯑꯣꯟꯊꯣꯛꯅ ꯂꯨꯅ ꯇꯧꯔꯅꯤꯗꯀꯣ ꯏꯃꯥꯗꯤ ꯑꯣꯟꯊꯣꯛꯅ ꯊꯥꯖꯈ꯭ꯔꯦꯗ꯫ ꯀꯣꯃꯣ ꯇꯅꯤꯛꯇ ꯑꯣꯟꯁꯤꯟꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯇꯅꯤꯛ ꯑꯩꯈꯣꯏ ꯏꯃꯥꯁꯦ ꯑꯃꯨꯛ ꯆꯦꯅꯦꯜ ꯇꯠꯄꯅꯦ ꯃꯥꯅ ꯉꯥꯡꯉꯤꯁꯤ ꯇꯥꯔꯨꯅꯨ ꯑꯗꯨꯒꯤ ꯁꯔꯨꯛ ꯋꯥꯔꯤ ꯃꯈꯥ ꯇꯥꯁꯦ꯫ ꯄ꯭ꯔꯤꯌꯥꯟꯁꯔꯤꯅ ꯃꯁꯤ ꯑꯉꯥꯡꯁꯤ ꯌꯦꯡꯉꯨꯅꯦ ꯀꯌꯥꯗ ꯉꯝꯂꯤꯕꯅꯣꯕ ꯑꯗꯨꯕꯨꯗꯤ ꯃꯥꯟꯅꯕ ꯆꯥꯛꯇꯥꯃꯤꯟꯅꯩ ꯍꯥꯏꯗꯨꯅꯤ꯫ ꯋꯥꯍꯩ ꯈꯔ ꯑꯁꯦ ꯍꯥꯏꯔꯝꯂꯒ ꯄ꯭ꯔꯤꯌꯥꯟꯁꯔꯤ ꯏꯃꯨꯡꯗ ꯆꯪꯈ꯭ꯔꯦ꯫ ꯀꯣꯃꯣꯅ ꯑꯩꯅ ꯇꯧꯕ ꯊꯕꯛꯁꯤꯗ ꯁꯄꯣꯔꯠ ꯇꯧꯅꯤꯡꯉꯥꯏ ꯃꯤ ꯑꯃꯠꯇ ꯂꯩꯇꯕꯅꯤ ꯑꯩꯈꯣꯏ ꯏꯃꯨꯡꯁꯤꯗ ꯏꯅꯤ ꯃꯤ ꯉꯥꯛꯇ꯫ ꯇꯅꯤꯛꯅ ꯆꯞ ꯃꯥꯟꯅꯩ ꯑꯗ ꯑꯩꯈꯣꯏ ꯄꯥꯕꯨꯡꯕꯨꯗꯤ ꯑꯩꯅ ꯍꯥꯏꯈ꯭ꯔꯗꯤ ꯂꯣꯏꯔꯦ ꯑꯗ ꯑꯩꯈꯣꯏ ꯏꯃꯥꯁꯤꯅꯦ ꯌꯥꯝꯅ ꯌꯦꯡꯁꯤꯜꯂꯤꯁꯦ꯫ ꯃꯈꯣꯏ ꯑꯅꯤꯒꯤ ꯑꯄꯥꯝꯕ ꯐꯪꯅꯕ ꯍꯣꯠꯅꯕꯗ ꯃꯃꯥ ꯃꯄꯥꯅ ꯅꯨꯡꯁꯤꯗꯅ ꯃꯆꯥꯕꯨ ꯐꯍꯟꯅꯤꯡꯗꯨꯅ ꯋꯥꯔꯛꯄ ꯑꯗꯨ ꯐꯠꯇꯕ ꯄꯨꯝꯕꯅ ꯌꯣꯝꯂꯒ ꯄꯣꯛꯂꯛꯑꯕ ꯑꯅꯤꯗꯨꯒꯤ ꯋꯥꯈꯜꯗꯗꯤ ꯄꯨꯔꯥ ꯇꯥꯏꯌꯣꯟꯅꯔꯦ ꯃꯣꯏꯗ ꯐꯠꯇꯅꯕ ꯉꯥꯡꯕꯒ ꯆꯞ ꯃꯥꯟꯅꯈ꯭ꯔꯦ꯫ ꯁꯣꯝꯗꯅ ꯀꯝꯗꯧꯔꯤ ꯁꯤꯁꯤꯌꯥ ꯃꯥꯒꯤ ꯐꯣꯟꯗꯨ ꯉꯁꯥꯏꯈꯩ ꯍꯟꯅ ꯌꯦꯡꯂꯨꯗꯕꯅꯤ ꯃꯥꯒꯤ ꯕꯦꯛꯇ ꯑꯗꯨꯝ ꯌꯥꯎꯈꯤꯕꯅꯤ ꯑꯗꯨꯕꯨ ꯔꯤꯡ ꯑꯃ ꯂꯥꯛꯄꯒꯤ ꯃꯈꯣꯜꯗꯣ ꯇꯥꯕꯗ ꯕꯦꯛꯇꯒꯤ ꯐꯣꯟꯗꯣ ꯂꯧꯊꯣꯛꯂꯒ ꯀꯅꯥꯅꯣ ꯍꯥꯏꯗꯨꯅ ꯌꯦꯡꯉꯤ꯫ ꯁꯤꯁꯤꯌꯥꯅ ꯍꯩꯃ ꯀꯅꯥꯅꯣ ꯀꯣꯜ ꯃꯌꯥꯝ ꯇꯧꯔꯛꯑꯝꯃꯤꯁꯤꯅ ꯑꯁꯤ ꯍꯥꯏꯗꯨꯅ ꯁꯤꯁꯤꯌꯥ ꯀꯅꯥꯗꯅꯣꯃ ꯀꯣꯜ ꯇꯧꯏ ꯔꯤꯡꯗꯨ ꯍꯦꯛ ꯆꯠꯄꯒ ꯔꯤꯁꯤꯞ ꯇꯧꯔꯛꯏ ꯑꯗꯨꯒ ꯏꯁꯧꯅ ꯍꯥꯟꯅ ꯃꯥꯡ ꯊꯥꯔꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯉꯁꯥꯏꯗꯤ ꯀꯩꯗꯧ ꯂꯩꯒꯦ ꯀꯣꯜ ꯇꯧꯕꯁꯨ ꯄꯥꯏꯗꯦ꯫ ꯁꯤꯁꯤꯌꯥꯅ ꯑꯩ ꯉꯔꯥꯡꯅ ꯅꯉꯣꯟꯗ ꯍꯥꯏꯔꯝꯃꯤꯗꯨꯗꯤ ꯏꯃꯥꯟꯅꯕꯤ ꯈꯣꯏꯗ ꯆꯠꯂꯨꯅꯦꯅ ꯑꯗꯨꯒ ꯏꯁꯧ ꯍꯥꯟꯅ ꯂꯥꯡꯉꯩꯁꯤꯅ ꯀꯩꯒꯤ ꯍꯥꯏꯔꯝꯗꯕꯁꯨ ꯅꯠꯇꯦ꯫ ꯅꯣꯡꯊꯥꯡꯅ ꯑꯌꯨꯛꯇꯒꯤ ꯆꯠꯄꯕꯨ ꯍꯧꯖꯤꯛꯇ ꯍꯜꯂꯛꯄ꯭ꯔꯣ? ꯁꯤꯁꯤꯌꯥꯅ ꯍꯜꯂꯛꯄꯕꯨꯗꯤ ꯈꯔ ꯀꯨꯏꯔꯦ ꯑꯗꯨꯗ ꯋꯥꯃꯟꯗꯅ ꯉꯥꯏꯍꯥꯛ ꯇꯨꯝꯊꯣꯛꯎꯔꯦ ꯁꯤꯐꯥꯎꯗ ꯀꯣꯜ ꯂꯥꯛꯄꯗꯨꯗ ꯍꯧꯒꯠꯂꯛꯏꯅꯦ ꯅꯠꯇ꯭ꯔꯗꯤ ꯉꯁꯤꯒꯤ ꯍꯧꯒꯠꯄꯒꯗꯤ ꯑꯣꯏꯔꯣꯏ꯫ ꯅꯣꯡꯊꯥꯡꯅ ꯑꯣ ꯖꯤꯃꯥꯟ ꯌꯥꯝ ꯂꯩꯈ꯭ꯔꯕ ꯑꯣꯏꯔꯦꯗꯀꯣ ꯑꯩꯃ ꯑꯗꯨꯒꯤ ꯋꯥ ꯅꯠꯇꯦ ꯑꯩꯅ ꯍꯥꯏꯕꯗꯤ ꯀꯣꯜ ꯇꯧꯔꯛꯄꯗ ꯍꯣꯔꯦꯟ ꯊꯦꯡꯂꯒ ꯇꯧꯔꯛꯄ ꯌꯥꯏ ꯍꯥꯏꯕꯅꯤꯗ꯫ ꯌꯥꯔꯦ ꯊꯝꯃꯣ ꯑꯩ ꯊꯕꯛ ꯇꯧꯔꯤ꯫
ꯀꯩ ꯊꯕꯛ ꯇꯧꯔꯤꯕ? ꯅꯣꯡꯊꯥꯡꯅ ꯌꯥꯔꯦ ꯀꯣꯏꯆꯠ ꯆꯠꯂꯨꯕꯒꯤ ꯋꯥꯔꯝꯃꯅꯤ ꯄꯣꯊꯥꯖꯔꯣ ꯃꯔꯝꯒ ꯍꯪꯀꯅꯣ꯫ ꯁꯤꯁꯤꯌꯥꯅ ꯀꯩ ꯅꯨꯄꯥ ꯑꯩ ꯁꯣꯝꯗ ꯊꯕꯛ ꯇꯧꯔꯤ ꯍꯥꯏꯕ꯫ ꯑꯁꯦ ꯍꯥꯏꯗꯨꯅ ꯅꯣꯡꯊꯥꯡ ꯀꯣꯜꯗꯨ ꯐꯠ ꯀꯛꯊꯠꯂꯤ꯫ ꯁꯤꯁꯤꯌꯥꯅ ꯑꯌꯥ ꯊꯝꯗꯒ ꯊꯝꯃꯦ ꯃꯁꯤ ꯅꯨꯄꯥꯁꯦ꯫ ꯁꯣꯝꯗꯅ ꯅꯥꯎꯇꯣꯟ ꯏꯁꯧ ꯂꯥꯡꯉꯤ꯫ ꯅꯥꯎꯇꯣꯟꯅ ꯄꯦꯜꯂꯕꯅꯤꯍꯦ ꯑꯩꯗꯤ ꯃꯤꯠꯁꯦ ꯅꯥꯔꯕꯅꯤ ꯅꯣꯡꯉꯥꯟꯕꯒ ꯑꯃꯒꯤ ꯔꯣꯃꯥꯟꯁ ꯇꯥꯅꯤ ꯍꯧꯖꯤꯛꯅ ꯑꯃꯨꯛ ꯑꯃꯒꯤ ꯅꯥꯀꯣꯡꯁꯦ ꯉꯥꯛꯇ ꯇꯨꯃꯤꯟꯅ ꯂꯩꯕ ꯁꯪꯗ꯭ꯔꯕꯅꯦ꯫ ꯆꯥꯅ ꯀꯩꯅꯣ ꯍꯥꯏꯁꯦ? ꯅꯥꯎꯇꯣꯟꯅ ꯀꯩꯁꯨ ꯅꯠꯇꯦ꯫ ꯅꯣꯡꯊꯥꯡꯅ ꯂꯩꯖꯗꯕ ꯒꯥꯏꯁꯦ ꯌꯥꯗꯦꯀꯣ ꯃꯤꯅ ꯋꯥꯔꯤ ꯁꯥꯟꯅꯕꯗ ꯆꯥꯛꯄ ꯃꯥꯜꯂꯦ꯫ ꯅꯥꯎꯇꯣꯟꯅ ꯑꯄꯥꯏꯄꯣꯁꯤꯅ ꯅꯃꯥꯏꯗꯨꯗ ꯊꯣꯝꯖꯤꯜꯂꯛꯀꯅꯤ ꯑꯩꯅ ꯀꯣꯏꯔꯣꯏꯅ ꯀꯣꯏꯗ꯭ꯔꯤꯕ ꯍꯧꯖꯤꯛ ꯑꯩꯉꯣꯟꯗ ꯀ꯭ꯔꯦꯁ ꯆꯥꯔꯤꯕ ꯅꯨꯄꯤꯁꯦ ꯀꯌꯥꯅꯣ ꯅꯪ ꯈꯪꯕ꯭ꯔꯣ? ꯆꯥꯅ ꯅꯪꯉꯣꯟꯗ ꯀ꯭ꯔꯦꯁ ꯆꯥꯕ ꯅꯨꯄꯤꯗꯣ ꯄ꯭ꯔꯥꯏꯖ ꯄꯤꯕ ꯌꯥꯏ꯫ ꯅꯥꯎꯇꯣꯟꯅ ꯑꯗꯨ ꯃꯌꯥꯝꯗꯣ ꯍꯥꯟꯅꯐꯥꯎ ꯌꯦꯡꯂꯝꯗꯕꯤꯗꯅꯦ ꯑꯩꯅ ꯍꯧꯖꯤꯛ ꯅꯨꯄꯤ ꯑꯃꯗ ꯀꯣꯏꯗꯈꯩ ꯌꯥꯝ ꯆꯤꯡꯂꯦꯝꯅ ꯅꯦꯅꯥ ꯇꯥꯅ ꯂꯩꯔꯤꯁꯦ꯫ ꯅꯣꯡꯊꯥꯡꯗꯨ ꯍꯧꯅ ꯅꯣꯛꯊꯣꯔꯛꯏ꯫ ꯅꯥꯎꯇꯣꯟꯅ ꯌꯥꯝ ꯅꯣꯛꯅꯤꯡꯕ꯭ꯔꯣ ꯅꯌꯥꯗꯨꯗ ꯆꯩꯅ ꯂꯦꯡꯉꯨꯔꯣ? ꯆꯥꯅ ꯏꯁꯧꯗꯅ 100% ꯔꯣꯃꯥꯟꯁꯇꯅ 0%꯫ ꯂꯣꯏꯔꯦ ꯑꯗꯨꯗꯕꯨ ꯅꯨꯄꯤꯅ ꯀ꯭ꯔꯁ ꯆꯥꯏ ꯀꯥꯏꯅ ꯍꯣꯞꯇꯕꯤ ꯇꯥꯏ꯫ ꯅꯣꯡꯊꯥꯡꯅ ꯑꯗꯨꯅꯦ꯫ ꯅꯥꯎꯇꯣꯟꯗꯨ ꯆꯥꯎꯅ ꯐꯨꯛ ꯍꯧꯒꯠꯇꯨꯅ ꯆꯠꯈ꯭ꯔꯦ꯫ ꯁꯤꯂꯤꯌꯥꯅ ꯇꯥꯕ ꯌꯥꯕ ꯋꯥꯁꯨ ꯈꯔ ꯈꯔ ꯉꯥꯡꯅꯧꯗ ꯇꯥꯕ ꯉꯝꯗ꯭ꯔꯦ꯫ ꯆꯥꯅ ꯅꯪꯉꯣꯟꯗ ꯇꯥꯕꯤꯌꯨ ꯍꯥꯏꯕ꯭ꯔꯣ? ꯁꯤꯂꯤꯌꯥꯅ ꯇꯥꯕꯤꯌꯨ ꯍꯥꯏꯕꯤꯌꯨ ꯀꯥꯏꯅ ꯏꯅꯥꯛꯁꯤꯗ ꯂꯩꯔꯒ ꯉꯥꯡꯕꯤꯔꯛꯑꯒ ꯇꯥꯅꯤꯡꯗ꯭ꯔꯗꯤ ꯀꯗꯥꯏꯗꯅꯣꯃ ꯆꯠꯈ꯭ꯔꯣ꯫ ꯁꯤꯂꯤꯌꯥꯗꯨ ꯁꯥꯎꯁꯤꯟꯅꯗꯨꯅ ꯐꯦꯠ ꯍꯥꯏꯗꯣꯛꯂꯒ ꯆꯠꯈꯤ꯫ ꯁꯤꯂꯤꯌꯥ ꯍꯦꯛ ꯊꯣꯛꯈꯤꯕꯒ ꯑꯅꯤꯗꯨ ꯄꯦꯟꯅ ꯅꯣꯛꯊꯣꯔꯛꯏ꯫ ꯅꯣꯡꯊꯥꯡꯅ ꯅꯨꯡꯉꯥꯏꯈ꯭ꯔꯦ ꯉꯁꯤꯗꯤ ꯃꯔꯝ ꯂꯩꯇꯅ ꯃꯤ ꯑꯅꯤ ꯁꯥꯎꯍꯟꯈ꯭ꯔꯦ꯫ ꯆꯥꯅ ꯇꯁꯦꯡꯅꯒ ꯁꯥꯎꯗꯨꯅꯒ ꯁꯥꯎꯋꯦ ꯑꯅꯤꯁꯦ ꯑꯄꯪ ꯉꯥꯛꯇ꯫ ꯅꯥꯎꯇꯣꯟ ꯏꯃꯨꯡꯗ ꯆꯪꯂꯛꯄꯒ ꯃꯄꯥ ꯆꯥꯅꯔꯗꯨꯅ ꯑꯅꯤꯗꯨꯅ ꯍꯥꯏꯔꯤꯗꯨ ꯇꯥꯍꯧꯔꯤ꯫ ꯑꯗꯨꯅ ꯍꯥꯏꯔꯛꯏ ꯃꯤ ꯀꯔꯦꯝꯅꯕ ꯌꯥꯝ ꯍꯩꯕ꯭ꯔꯕꯨꯀꯣ? ꯆꯥꯅ ꯆꯥꯛ ꯂꯣꯏꯍꯧꯗ꯭ꯔꯤꯕꯣ? ꯅꯥꯎꯇꯣꯟꯅ ꯆꯥꯛꯈꯨꯝꯗ ꯆꯪꯂꯒ ꯑꯣꯏꯅ ꯌꯦꯡꯕꯤꯌꯨꯔꯣ ꯅꯅꯥꯏꯗꯤ ꯈꯪꯖꯗ꯭ꯔꯦ꯫ ꯆꯥꯅ ꯅꯪ ꯑꯝꯇ ꯆꯠꯂꯒ ꯌꯦꯡꯉꯨꯔꯣ ꯆꯠꯂꯣ ꯅꯨꯡꯉꯥꯏꯕꯤꯔꯦꯗ ꯃꯥꯗꯣ꯫ ꯆꯥꯟ ꯀꯅꯥꯗꯅꯣꯃ ꯀꯣꯜ ꯇꯧꯏ꯫ ꯍꯜꯂꯣ ꯆꯥꯅ ꯆꯥꯛ ꯂꯣꯏꯔꯕ ꯑꯝꯇ ꯌꯦꯡꯉꯨꯁꯨ ꯆꯠꯂꯣ꯫ ꯇꯥꯅꯤꯡꯗꯦ ꯀꯩꯝꯇꯒ ꯍꯥꯏꯕꯤꯔꯛꯀꯅꯣ ꯑꯩꯉꯣꯟꯗ꯫ ꯐꯥꯒꯤ ꯇꯧꯕꯗ ꯁꯥꯎꯕ ꯃꯤꯁꯦ ꯑꯄꯪꯕꯅꯤ ꯍꯥꯏꯅꯕꯅꯤꯀꯣ꯫ ꯁꯤꯂꯤꯌꯥꯗꯨ ꯀꯤꯆꯟ ꯔꯨꯝꯗꯒꯤ ꯊꯣꯛꯂꯛꯇꯨꯅ ꯆꯥꯟ ꯇꯥꯅꯕ ꯍꯥꯏꯔꯛꯏ꯫ ꯂꯣꯏꯗꯧꯔꯦ ꯉꯥꯏꯍꯥꯛ ꯉꯥꯏꯌꯣ꯫ ꯆꯥꯅ ꯑꯣꯀꯦ꯫ ꯅꯨꯃꯤꯗꯥꯡꯒꯤ ꯆꯥꯛ ꯏꯁꯤꯡ ꯇꯣꯛꯅꯔꯕ ꯃꯇꯨꯡ ꯄꯨꯡ 10:30 ꯇꯥꯔꯛꯄ ꯃꯇꯝꯅꯤ꯫ ꯇꯅꯤꯛ ꯃꯌꯨꯝꯗ ꯊꯤꯜꯂꯨꯅꯕ ꯍꯥꯏꯗꯨꯅ ꯀꯨꯝꯃꯣ ꯃꯈꯣꯏ ꯑꯅꯤ ꯊꯣꯛꯃꯤꯟꯅꯔꯛꯄꯅꯤ꯫ ꯑꯗꯨꯕꯨ ꯒꯦꯠ ꯃꯄꯥꯜꯗ ꯀꯅꯥꯒꯨꯝꯕ ꯑꯃ ꯂꯦꯞꯇꯨꯅ ꯂꯩꯕꯒꯨꯝ ꯎꯔꯤ꯫ ꯀꯨꯝꯃꯣꯅ ꯀꯅꯥꯅꯣ ꯁꯤꯕꯣ? ꯇꯅꯤꯛꯅ ꯃꯤꯔꯣ ꯂꯥꯏꯔꯣ ꯁꯤꯕꯣ? ꯒꯦꯠ ꯃꯔꯨꯝ ꯑꯗꯨꯗ ꯉꯁꯥꯏ ꯃꯈꯩ ꯂꯨꯝꯗꯨꯅ ꯂꯩꯔꯝꯕ ꯃꯈꯣꯏ ꯑꯍꯨꯝꯗꯨ ꯇꯅꯤꯛ ꯑꯃꯗꯤ ꯀꯨꯝꯃꯣꯅ ꯉꯥꯡꯅꯔꯤꯕ ꯋꯥꯗꯨ ꯇꯥꯕꯗ ꯃꯈꯣꯏ ꯑꯍꯨꯝꯗꯨꯒꯤ ꯃꯔꯛꯇꯒꯤ ꯅꯨꯄꯥ ꯑꯃꯅ ꯍꯥꯏꯔꯛꯏ꯫ ꯀꯩꯅꯣ ꯚꯥꯏ ꯑꯩꯈꯣꯏꯁꯤꯕꯨ ꯕꯨꯠ ꯑꯣꯏꯅꯒ ꯎꯔꯤꯖꯥꯠꯂꯣ? ꯅꯨꯄꯥ ꯑꯃꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯑꯗꯨꯅꯦ ꯍꯥꯏꯁꯦ ꯑꯩꯈꯣꯏꯁꯤꯕꯨ ꯂꯥꯏ ꯑꯣꯏꯅꯒ ꯎꯔꯤꯖꯥꯠꯂꯣ? ꯅꯨꯄꯥ ꯑꯃꯅ ꯑꯃꯨꯛ ꯌꯥꯔꯦ ꯅꯣꯏ ꯑꯅꯤꯁꯤꯕꯀꯣ꯫ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯍꯨꯝꯅ ꯉꯥꯡꯅꯗꯨꯅ ꯂꯩꯔꯤꯉꯩ ꯇꯥꯟꯖꯥꯗꯨꯗ ꯀꯗꯣꯝꯗꯒꯤꯅꯣ ꯈꯪꯍꯧꯗꯦ ꯃꯈꯣꯏ ꯑꯍꯨꯝꯅ ꯂꯩꯔꯤꯕ ꯑꯗꯣꯝꯗ ꯂꯥꯏꯠ ꯑꯃ ꯀꯥꯞꯁꯤꯜꯂꯛꯏ꯫ ꯇꯅꯤꯛꯅ ꯍꯦ ꯀꯅꯥꯅꯣ ꯒꯦꯠ ꯃꯌꯥꯗꯨꯗ ꯂꯨꯝꯗꯅ ꯇꯧꯏꯗꯣ ꯍꯥ ꯀꯩ ꯍꯨꯔꯥꯟꯕ ꯂꯥꯛꯏꯅꯣ? ꯇꯅꯤꯛꯀꯤ ꯈꯣꯟꯖꯥꯎ ꯑꯗꯨꯗ ꯃꯈꯣꯏ ꯑꯍꯨꯝ ꯑꯗꯨ ꯈꯪꯄ꯭ꯔꯦꯛ ꯍꯦꯛ ꯈꯪꯉꯤ꯫ ꯃꯈꯣꯏ ꯑꯍꯨꯝꯗꯨꯒꯤ ꯃꯔꯛꯇꯒꯤ ꯅꯨꯄꯥ ꯑꯃꯅ ꯍꯥꯏꯔꯛꯏ ꯂꯂꯠ ꯇꯧꯅ ꯑꯩꯈꯣꯏꯗꯣ
Nupa aduna lala tawna wa ngangbatuda Komona lawkhalai. He, kaino, somda sum haide, kay hurangena migi geta lumina ha. Hauji, mi tanam laurage. Lekai, huran bapare. Nupa ahum adu Komona huran bapare na kana lawbadu tabada. Makoy ahum adugi maraktagi nupa man hari. Oima, kaino side, sinabatari, ayawde. Asi harimnaga nupadu hotana chenkri. Lehoriba nupani dusu Komogi sabtra du ubada magi mekaida mathong maram khangdana chenakri. Komona, hey, ngaiko, chenkluo, ma papi. Asi haraga mate khara tanai. Tanikdi Komogi mato du ubada nokpada lori. Tanikna, yari lawibima, nangdi sabtra du ubada loina chenkri. Komona, kaino khangdeme migi get measidabo lumdanaga leirami wani hurambala erasu khangde. Tanikna, oh yari bema nang leibagi layoramni. Komona, chaloi onthokpa ashiguma nupada yunga panjaroi. Aidine maharani oidoriba khanglaba maharani. Tanikna, oh yari nangi maharani do kon oiro. Ay tingi amtalaw. Komona, hoine. Asi haiduna Komona tanikpu mayungi thongal pabutila I. Tanikna, adudi lehurage ko. Komona, hoi lehuro. Asumna Komona tanikpu mayung pautilam naga masu mayung lomdala I. Matangge ayukni Chan khoi kimi ayamba punna breakfast tawminari. Asumna mayamdu breakfast tawringai tanjaduda Chan gi nakanda thamliba mobile adu ring laami. Chan lakliba ring adu kanano haini yengi aduga call du sat oi. Chana kele asungana phone adudagi nupaduna sir ngosido office karngana lakpibiyagadra hangena call tawjarapane. Chana hoine ado kay tawbi awrage kishubudi tawdi ado sir somda ngasi ayuki case anoba khara lakpa ado Chana fatlatlaga hari fari tamo ay lage. Asi harga call do Chana fatka thadai lembina thoiba kanagi call no asungana. Chana ima thaba amagine. Asi harga Silia da amugenge Silia coffee du thakke haina thangalakpada ngairi. Chan gi meeting aduda coffee du khanga hari thadai lembina aima bema nangbu fajana nena tan thakpa yadro. Silia Chan gi meeting du khangladuna thadai lembida onsinduna hari ima ai oe agulamage. Asi harga Silia du hawgatuna thokre. Mana hek thokibaga Chansu thokre. Thadai lembina aima kaino anisiba hi ainu sari kaino anise kanik leinabra kainom tawriye. Asi harga anidu nokminari. Ngihaki matung Silia su loishimba loiridana thorei. Siliana boss loibiraba. Chana lori tolage fagani boss.